पाउचे युमफम मरोइब पाउ खरा अपडेट तौजरे मणिपुर की बाय इलेक्शन अथुब मतमदा पांगथोक्लब याबगी थाजबा लेरे ECN गाइडलाइन सेमदुना स्टेट की CEO सिंगदा मिखल की थौरांग तहनगदौरे स्टेट खरा की मिखल पांगथोक्नबगी मतम यौसिलकपा अमसुंग स्टेट कयागी बाय इलेक्शन पांगथोक्कदबा मतम हेनबा यौरकपा असिदा COVID-19 की लाइचत असि लेरबसु मिखल पांगथोक्नबगीदमक इलेक्शन कमीशन ऑफ इंडिया ना नुमिथोमनिगी मनुंगदा गाइडलाइन सेमदुना स्टेट की चीफ इलेक्टोरल ऑफिसर सिंगदा मिखल की थौरांग तहनगदौरे ECI Election Commission of India nang asi thadorok pasirol amagi matung inda COVID-19 ki laichat asi leirabas state khara ki election amasong by election matam chana pangthok na bangasi mipam ama pangthok tuna kanare mipam aduna mipa committee ama semduna by election jauna state khara ki mikhal asi mapung phana pangthok na bagi damak numit humni ki manungda guideline ama semlagani airba guideline sing adu COVID-19 laina laichat leirabasu mikhal pangthok kadaba state khuding makki chief electoral officer sing da thaduna mikhal ki thorang tahulagani aire Panbazai Manipur Legislative Assembly na Politin Thoktuna Lauthokiba Matungina State Asiki Oina by election Pangthokani Aina Panariba Assembly Constituency Masing Asi Taraga Humdoine Baragasida lockdown manung de Imphal da traffic yam Thokkhre Manipur da mapandagi janglakiba myoising nataba kadomdagi janglakpano haiba khangdana COVID-19 positive oiba mi ki masing leptana hedgalakpa asi yenglaga Hokiba August taruk Manipur gi langa ke Home Department na lockdown lauthokiba adu housing masu makha sathringai Imphal da traffic yam Thokkhre August taruk tagi sathrak patote lockdown amadi curfew adu August tara manga digi sector khara komthoklabasu loinana curfew matam hongto onjin tawrabasu hanadagi sathrak lockdown di adumak leiribane Manipur lenga ke state disaster management authority singgi authority ki state executive committee ki chairman chu oiriba chief secretary na khodik piduna hokiba August tara manga te thokiba yathang amada lenga no komthokpa sector khara natana atai singdi lockdown asi makha sathagi kani aina phongdokibane Lockdown manung da lenga na thokiba yathangi matung ina thangal kaithel amade dharmasala da leiba wholesale dukan sing pot loba lakna ba mioi sing na purakpa gari sing amade atai lanai mioi kya na thorokpa gari sing na maram oiraga kangla gi nongsuk thangba hojang amade MG Avenue crossing da traffic jam thokhi MG Avenue ajin phamdagi lenglakpa gari sing adu Imphal gi JM kholmamang paba lengkhi gari sing adu control tawna bagi damak MG Avenue ajin phamda Manipur police ki person khara khakna Senaba natana person masing yamna leiba ukhide atopa pau amadana new education policy ki semjaba Loire minister leiba kumbada chatnaraga daba new education policy Manipur gi oina special task force ama sembaga loinana anoba national education policy asi chatnaba hauna ba semjaba gi thapak ayamba loiselakle haina education minister TI Srade semna phongdokhre Imphal gi babu parada leiba samagriya sikya gi conference holder anoba national education policy asi chatna hanabaga mari leinana ngasi pangthokiba brainstorming session da saruk yaruraba matung pamising unabada minister adhesiamna anoba policy asi chananaba semjaba gi thapak ayambalo selakle aina phongdokhibane nakalamromda Singju Bora Yonbi positive Oibi Nupi amasu JNIMS tat Leikhidre matam khara ki mamang da kaisapat mutum lekai da Singju Bora Yonbi masagi sahi humraga mari om surabe COVID-19 positive Oibi Nupi amangasi ayupung mapan makhairom taba matam da JNIMS hospital da Leikhidre Makna Leikhidre asi tharga status da COVID-19 positive oiba Leikhidre ba apun ba masing taragani pan Thokkhre JNIMS dagi phangba pawgi matung inna kaisampat mutum lekai dagi nupi asi ngasi ayupum nipan makhairom taba da sorhon ba waba amadi BP wangduna masa ngamlakta dagi leikana bangamdana JNIMS leikana na ba JNIMS da pukhalakibani aire hospital asi hek yawbaga nupi asi dagi sample logduna test tawbada COVID-19 positive oiba thengnakibani Matam khara hospital asida laikana dunat lairamla pamatungda saurak na pung mapan makhairam tabada laikana bangamdana Leikhidre aire ma COVID-19 positive oibagi report asi phangbaga ma kanang naramba amadi sokna samnaruba mioi sing ke sample logduna test tawbada Leikhidre nupi asigi masa nupi anisu COVID-19 positive oiba thengnari aire loinana makhata na mutum lekai ki mafam sing da su contract tracing tawbagi thabak su paikhetpa haukhre Arubed content sing asigi maruba pau khara asi pa pautam jari pa Manipur Local News YouTube channel amade Facebook page asidagi yang video puna mapu thagachari loinana channel asin atum da kanarabadi subscribe like and share to bakawi gano puna mapu amuka na thagachari